UNLF की Lanmee shanglup Manipur People's Army MPA की Kuntratareth Suba Mapok Kumon thouram ngasi pambei na luchingba UNLF की Marjing Battalion Brigade 1 General Headquaters na shinduna Imphal East District की manung chanba Sagolmang Playground Pangthokkhre MPA की Kuntratareth Suba Mapok Kumon की thouram aduda pambei na luchingba UNLF की Acting Chairman M Nongyai amadi MPA की Chief of Army Staff in charge Suweriba External and Regional Affairs की Secretary TH Sidabamapo General Secretary CH Thanil, Finance Secretary Aitonsana, Secretary Organization S Nongdol, Human Resource Development Assistant Secretary O Loyumbana, Mathang Sitna, Chief Guest President Amadi Guest of Honor Waina Dice from K. Loinana Kwairamanima Kaitel Joint Coordinating Committee ki Convener, Laishram Mema, Fox ki Secretary General Angum Punil Amade, UMO ki President Moirangthem Sorojini na Chingmana, Special Invitee Waina Sarukya K. Captain N. Chingsangna Marshal Oiduna Pangthokkhre thouram UNLF की मकोक थोंगबा luchingba sing MPA की Lanmee sing amade thouram aduda saruk yakiba singna party की laikhidraba athauba singi mafamda minute ani tumina leptuna ikai khumna butke tungda pambei na luchingba UNLF की acting chairman M Nongyaina MPA की firal chingkhatpaga loinana MPA की Lanmee singna leibak ningbai sei sakhe tungda acting chairman M Nongyaina luchingduna अथौब सिंगी मफमदा हेका लेका तमदुना इकाई खुमनबा उल्लबा मतोंग डिपार्टमेंट ऑफ पब्लिसिटी के मीडिया कोऑर्डिनेटर कैप्टन चराइरोंगबा थोकचोमना तराम नोपगी वारोल पीरबा मतोंग लेफ्टिनेंट एम हेंथोइबना UNLF के मिलिट्री अफेयर्स कमिटी के एक्टिंग चेयरमैन अपीबा वारोल पाथोके MPA के कुंट्रातरेत सुबा मपोक कुमोन थौरम मरी लेनना पांबई लुचिंगबा UNLF के एक्टिंग चेयरमैन M नोंग्याइना हाई UNLF के Lanmee shanglup MPA की Mapok Kumon thouram ngasi mafam asida miyamga loinana pangthokpa se yamna tangna thokpa thakdok amane UNLF की Lanmee shanglup MPA se kumja lising amaga chamapan marifutaret ki ngasi gi numit February 8 da lingkhatkibane numit asina lakpada thawaina pontha pikraba party ki luchingba sing gather sing MPA ki officer sing NCO sing amasong private itaw pumnamak ki mafamda yawol gi salute piduna ikai khumna botle Lanmee shanglup asi awat pa kaya laina haurakhiba shanglup ama oirabasu matamgi matungina aikhoigi pangal sagat pangamlakhe party asina matam amada Burma da leiba maitegi iroi loiba khun layang dage kasar fauba pangal uthoktuna operate tawbangamkhe hauzik India ga peace talk chatharabasu khulai thadokpagi wafam leite Manipur machet amata kaiba yaroi haiba firep adu gasisu ohongba leite aikhoigi furup amadi aikhoigi integrity da singnarakpa khudingmak thauna fana thengnagane Babo koina yengduna leiroi MPA gi haurak wari amade fidam sing ngasi gi MPA gi Lanmee singna khangna leiba ki yaifana bagi dama thaudang loba tangai fade haina makna makhata ki Thenari ba film singa se akoi isang thona lepatai akoi gi Manipur gi nationhood amagi mapop kahena kara guma amatana no disturb to honda thamna honda matanda maduda changwa mathau ta khodi mak akoi loinamak masi thenana gudangta sem sabatai hajaningi karamna haramba khanama yai madudi UNLF se hojik pambei group se peace talk ta hojik taw changrabani khulai thadok rabani no koi khulai thadokri ngasi mayamang na leise khulai se aikoi khulai thadok ta bai khudamni Manipur gi masjid amada kai be ro habase ngasi su akoi gi firep to ahong baleitri daiba Manipur gi integrity da sinar ko khudema UNLF na thona phana thenage gani UNLF kadung da su babo oina yengra legada ba aduguma party ma akoi kadung da su oiroi Ngasigi thauramadu MPA ki Chief of Army Staff in charge Supuriba Pambei na luchingba UNLF ki External and Regional Affairs ki Secretary TH Sidabama Punhai Party na changsiliba ningtam lanthengda MPA ki Lanmee singna manung amadi mapal gi yeknaba singa karamna lan tawrakhibage haibadu aikoi gi puwarina mayek singna utlaba mane MPA ki Lanmee singda leiba matik mathauna amade discipline adu ngasi nahonana numit asina lakpada ningsingma mathau tai party asigi puwarida amukta oikhidriba mongda miyamna support piduna ngasi ahan boina Lanmee shanglup asigi Mapok Kumon miyam ga loinana pangthokle Miyam gi mateng aduna MPA gi mapangal asi 1st Brigade, 2nd Brigade amadi 3rd Brigade haina lingkhatuna Wesha gi region amadi military command ama thamduna lan tawpa ngamba Lanmee shanglup ama oinaba kanna honare MPA gi thaudang di leibak miyam gi ningtambagi lan thengnabane miyam gi punsi amadi lan thum ngak sen bani haina makna makhata ki
MPAꯒꯤ ꯊꯧꯗꯥꯡꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝꯕ ꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯂꯥꯟꯊꯦꯡꯅꯕꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝꯕꯨ ꯉꯥꯛ ꯁꯦꯟꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ UNLFꯄꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡꯁꯨ ꯂꯧꯒꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯛꯅꯕꯒꯤ ꯐꯤꯕꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯑꯣꯜ ꯏꯍꯧ ꯆꯠꯊꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯤ ꯏꯇꯥꯎꯁꯤꯡꯗ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯃꯔꯤꯛ ꯑꯃ ꯆꯦꯜꯂꯤꯕ ꯐꯥꯎꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯂꯥꯏꯕꯛ ꯑꯃ ꯁꯦꯝꯂꯝꯒꯅꯤ